Online Manipur YouTube channel sebing biru pemain pemna upu amukan nataram luxury han badam namaru ipa awam update thamjage Robin mangang khairak pamdagi yare loisin naro maramsu hangnar no tuminda leinaro thokliba thaudokna khajik aduga noina samudra olhale isil enau ki wari ne manung de loisin jare kanasu karisu haina raklano haina Robin mangang khairak pamna apil tawrakli aduga mathangki update asna kang leipak ki maira dagi lokchage CM gi banglo da masing yam da banpi sing toina sang liba si election code of conduct ta kai ba leibre yangsin biu haina CEO Manipur da se thakre advocate Ravi Khan tangkak ani tokna pangtok kaduri Lok Sabha mikal asda lamdam asigi miyamna saksa haizana ba campaign tawa amadi sel changhan tana kholau kaya lauringi ser kasda chief minister gi banglo da masing yam da ba nupi sing na toina sangli ba si election code of conduct ta kai ba leibra leira badi lokot pamtok action lokot pi haina CEO Manipur amadi ECI da se thakre haina Manipuri Pradesh Congress Committee MPCC gi legal cell gi advocate Ravi Khan na pangdokre ngasi MPCC gi office ta pangtok ki papaw mising go una pa amadi mahak na makhatan hain mamang thagi kuntari tagi kun thaga mathui paw gi manung da high security zone am with chief minister gi banglo da masing yam nupi sing sang bagi video social media da pak sana santorok pa thengnare nupi sing adu kari gumba thokdok amaga mari leina na CM da wakar pa lak panate CM na kauri ba haibadu su khangde mikhal ga mari leina rabra haibagi sing na badi lei adu thawung asi election gi model code of conduct satna ba haukrabani na akoi bada leiri ba akai ba leibra haina mari leina ba sing da MPCC gi legal sen gi maikai gi yangsin bina ba taksin ki bani haiba yawna wapam kaya pongdoki